ꯖꯦꯟ ꯃꯈꯣꯡ ꯃꯥꯟꯗ꯭ꯔꯥ ꯃꯤꯅꯗꯤ ꯈꯟꯒꯅꯦꯕ ꯖꯦꯟ ꯃꯈꯣꯡꯅꯦꯅ Hi everyone, welcome back to my another video. So mayam ngasigi cha hinjang sidi aigi favorite ni. So ngasigi se mushroom oina thonge se mushroom nim ko mayam aigi favorite ne ba mushroom se. So ngasigi hinjang se sum mushroom leire sigana sum hawai khara leire mosuri hawai do adu ai jam lo de jam na haina de aduga sigana anambi borai do anambi borai do ni se adu mayam haurage. So mayam video se hauding ai da aigi channel bu like share subscribe to bidona aigi video se engbe matunda comment so habiramu video se nungai bra nungai tra hai se adu matunda aigi Instagram du so follow to bi mayam soidana ai Instagram da yamna active place so mayam Instagram du so follow to bi ko da mayam haurasi mayam ai hawai sina hana start tawrage smile se ke maning da kyamu shawai do haninga leite video hek start tawraba hawai ga mushroom ga oina sara ninga sidi mayam so mayam ai galo thodok ma thokiba angai ngoi ja wali seli ge ko ai di khara horror type ni ko ina ngai ngoi ngai da haji class 5 tara na 4 ta tani da ko numijungi matamda angang wen jam khalam ya ba do numijungi matamda mama hoy tumingi matamda mama hoy nundin da ko sum khoi chup ya ba khoi maninda nga phabe do ai su phage na hai moi phaba pi dia ba angang ni na khoi lengjana khon taw gane na kha phaba pi dia ba do ai su mama hai tumingi matamda su hurana chali bai khoi se phage hena hama du su pukhi ma sama le du do kaina mangke pami ki mokhong dene mangke pami si lai tin yam legali ko odo isu hurana tumin chaliba duwai chapoi matungla koyang khangi mi se du mutuna lai tin lai se ai de nga phare nga su pha de am bo sum khoi ju pi men chalini nga sum bo pha ba oide aduga dumai tawi sum khakui lei chale numi jungbagi pung 12 1 ka ta sale aba gai ahingda aigi line di angna show kharaba line usit phangnana aduga ahingda ko pung 9 mapan da ge se hauraba arum hauba haure aduga haidi masa se jamna saving tore haidi masani pale trane adumai tore pachana arum hauna aduga soro hormona maktare tamtamna wangang musulum de khanaw se phajan tham khare mokhon bu thokte duga maiba maibi mayam ko ba hawra ba mayam ko re mi manga mukti ko re maiba oide mayam na sori da ambo kana de do akhoi ipan handa khara ne na blog video thangatra ne sorat kini gaina adu ipan do yam na heiya ba lekhi da ba do adu du matang duga su ipan su bazar sakhi ba halaktri
ꯑꯗꯨꯒ ꯏꯄꯟꯗ ꯂꯥꯛꯇꯤꯕ ꯏꯄꯟꯗ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯏꯄꯟꯁꯨ ꯑꯃ ꯑꯃꯅ ꯃꯤꯅ ꯀꯧꯕꯗ ꯆꯠꯂꯦꯕ ꯏꯄꯟ ꯊꯤꯅꯔꯦ ꯀꯣꯏꯊꯤ ꯐꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯝꯗ ꯍꯥꯂꯠꯇꯤ ꯐꯖꯅ ꯈꯔꯥꯞ ꯑꯣꯏꯔꯦ ꯃꯈꯣꯟꯁꯨ ꯑꯃꯐꯥꯎ ꯊꯣꯛꯇꯦ ꯑꯩ ꯀꯔꯤꯝꯇꯁꯨ ꯎꯗꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯏꯃꯝ ꯃꯝꯈꯔꯦ ꯀꯔꯤꯝꯇ ꯎꯗꯦ ꯂꯣꯏꯅ ꯃꯝꯈꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯣꯜꯂꯦ ꯃꯤ 5 ꯃꯥꯏꯕ ꯑꯗꯨꯅ ꯁꯣꯜꯂꯦ ꯃꯥꯏꯕꯤꯁꯨ ꯌꯥꯎꯔꯦꯕ ꯁꯣꯜꯂꯤꯗꯣ ꯀꯥꯟꯅꯗꯦꯕꯣ ꯀꯣꯟꯊꯪꯗ ꯑꯩ ꯁꯣꯔꯁꯦ ꯇꯠꯂꯤ ꯍꯣꯟ ꯂꯩꯔꯦꯕ ꯑꯗꯨꯒ ꯀꯣꯟꯊꯪꯗ ꯏꯄꯟ ꯂꯥꯛꯑ ꯁꯣꯜꯂꯦ ꯑꯗꯨ ꯏꯄꯟꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯑꯉꯥꯡ ꯂꯥꯏ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯉꯥꯡ ꯂꯥꯏ ꯆꯠꯂꯤ ꯍꯥꯏ ꯑꯗꯣ ꯑꯉꯥꯡ ꯂꯥꯏ ꯑꯃ ꯊꯦꯡꯅꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯂꯥꯏ ꯊꯦꯡꯅꯕꯗꯒꯤ ꯏꯄꯟꯗꯨꯅ ꯁꯣꯟꯕꯒꯤ ꯃꯇꯨꯡꯗ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏ ꯃꯣꯏ ꯃꯥꯏꯕꯗꯨꯅ ꯍꯥꯏ ꯑꯩ ꯃꯇꯨꯡꯗ ꯆꯠꯀꯅꯨ ꯃꯇꯨꯡꯗ ꯆꯠꯂꯗꯤ ꯍꯅꯨꯀꯃꯨꯛ ꯑꯩꯉꯣꯟꯗ ꯐꯥꯕ ꯇꯥꯔꯗꯤ ꯃꯑꯣꯡ ꯆꯥꯔꯔꯣꯏ ꯐꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯍꯧꯕ ꯑꯩ ꯃꯅꯤꯡꯗ ꯑꯇꯩ ꯅꯨꯃꯤꯠ ꯆꯨꯡꯕ ꯈꯪꯗꯦ ꯑꯍꯤꯡ ꯈꯪꯗꯦ ꯑꯗꯨꯒ ꯁꯨꯡꯆꯠ ꯆꯠꯇꯔꯦꯕ ꯑꯗꯨꯒ ꯁꯨꯡꯆꯠ ꯆꯠꯇꯔꯦ ꯑꯗꯨꯒ ꯏꯄꯟꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩ ꯐꯔꯦꯕ ꯏꯄꯟꯗꯨꯅ ꯁꯨꯝꯕꯒꯤ ꯃꯇꯨꯡꯗ ꯑꯗꯣ ꯅꯨꯡꯗꯥꯡꯗꯨꯅ ꯌꯥꯝꯅ ꯋꯥꯔꯤꯗꯣ ꯍꯥꯏꯗ꯭ꯔꯦꯕ ꯐꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ ꯏꯄꯟꯅ ꯍꯥꯏꯕ ꯃꯅꯤꯡꯗ ꯑꯇꯩꯁꯨ ꯉꯥ ꯐꯥꯕ ꯆꯠꯀꯦꯔꯥ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯂꯥꯏ ꯁꯥꯈ꯭ꯔꯦꯅꯦ ꯅꯪ ꯅꯨꯡꯗꯥꯡꯗ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯩ ꯑꯉꯥꯡ ꯑꯣꯏꯅ ꯆꯥ ꯊꯛꯑꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯆꯥ ꯊꯛꯅꯤꯡꯉꯕꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯅꯪ ꯂꯥꯏ ꯁꯥꯈ꯭ꯔꯦꯅꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯇꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯩꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝꯅ ꯚꯨꯠ ꯁ꯭ꯄꯤꯔꯤꯠꯒꯨꯝꯕꯁꯦ ꯃꯤꯅꯗꯤ ꯊꯥꯖꯗꯦꯀꯣ ꯑꯗꯨꯒ ꯑꯩꯒꯗꯤ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯦ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯏꯁꯥꯗ ꯁꯣꯛꯄ ꯍꯥꯏꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯁꯤꯕꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯤꯐꯥꯎꯗꯤ ꯁꯣꯛꯇꯦꯕ ꯑꯗꯨ ꯑꯃꯨꯛꯀ ꯁꯤꯕꯨꯗꯤꯁꯨ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯏꯈꯤ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯤꯗꯣ ꯈꯪꯅꯤꯡꯕ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯌꯣ ꯑꯩ ꯅꯣꯡꯃꯒ ꯋꯥꯔꯤ ꯂꯤꯔꯛꯀꯅꯤ ꯆꯥꯛ ꯈꯤꯇꯪ ꯆꯥꯕꯁꯦ ꯃꯨꯛꯕꯥꯡꯒ ꯇꯧꯕꯁꯦ ꯕꯣꯔꯤꯡ ꯆꯨꯏꯀꯣ ꯌꯥꯝꯅ ꯑꯗꯨꯅ ꯑꯩ ꯈꯜꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏ ꯍꯥꯏꯁꯦ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯁꯤ ꯃꯁꯔꯨꯝꯅꯤ ꯃꯌꯥꯝ ꯖꯦꯟ ꯃꯈꯣꯡ ꯃꯥꯟꯗ꯭ꯔꯥ ꯃꯤꯅꯗꯤ ꯈꯟꯒꯅꯦꯕ ꯖꯦꯟ ꯃꯈꯣꯡꯅꯦꯅ ꯌꯦꯡꯉꯨꯁꯦ ꯖꯦꯟ ꯃꯈꯣꯡ ꯃꯥꯟꯗ꯭ꯔꯥ 하거든 마요.
ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯩ ꯆꯥꯅꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯛꯍꯦꯟꯖꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯃꯁꯔꯨꯝꯒ ꯑꯅꯥꯝꯕꯤ ꯕꯣꯔꯥꯒ ꯌꯥꯝꯅ ꯍꯥꯎꯔꯦ ꯌꯥꯝ ꯇꯦꯁꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯆꯨꯅꯔꯦꯕꯀꯣ ꯑꯩꯅ ꯈꯜꯂꯨꯔꯦ ꯍꯋꯥꯏꯒꯁꯦ ꯃꯁꯔꯨꯝꯒꯁꯦ ꯆꯨꯅꯔꯔꯣꯏ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯆꯨꯅꯔꯔꯣꯏ ꯉꯁꯤꯗꯤ ꯆꯤꯆꯦꯅ ꯊꯣꯡꯉꯤꯅꯦꯕ ꯑꯗꯨꯒ ꯃꯁꯔꯨꯝꯁꯤꯗꯤ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯄꯀꯣꯔꯥꯒ ꯍꯥꯏꯗꯤ ꯕꯣꯔꯥꯗꯨꯒ ꯑꯗꯨꯒ ꯍꯋꯥꯏꯗꯨꯒꯗꯤ ꯆꯤꯆꯦꯅ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯤ ꯉꯁꯤꯁꯦ ꯆꯨꯅꯔꯔꯣꯏ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯆꯨꯅꯔꯔꯣꯏ ꯈꯜꯂꯦꯕ ꯍꯋꯥꯏꯒ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯆꯨꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯄꯤꯔꯤꯠꯀꯤ ꯁ꯭ꯀꯦꯔꯤ ꯇꯥꯏꯞꯀꯤ ꯁ꯭ꯇꯣꯔꯤꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯦ ꯃꯇꯨꯡꯗ ꯑꯇꯩꯁꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁ꯭ꯇꯣꯔꯤ ꯌꯥꯝꯃꯦꯕ ꯂꯩꯌꯦꯕ ꯑꯩꯒ ꯍꯩ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯐꯥꯎ ꯑꯣꯏꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯌꯥꯝꯕꯨ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝ ꯈꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯗꯤ ꯍꯥꯏꯗꯤ ꯀꯣꯃꯦꯟꯇ ꯈꯇꯪ ꯍꯥꯏꯕꯤꯔꯛꯑꯗꯤ ꯑꯩꯁꯨ ꯁꯤꯌꯔꯗꯣ ꯌꯥꯝ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯆꯥꯕꯗꯣ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏꯀꯣ ꯍꯥꯏꯗꯤ ꯆꯥꯕꯒ ꯍꯥꯎꯏ ꯑꯗꯨ ꯇꯜꯂꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯗꯣ ꯂꯤꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥꯀꯣ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯑꯗꯨꯒꯨꯝꯕꯗ ꯇꯥꯒꯜꯂꯦꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯕꯣꯔꯤꯡ ꯆꯨꯔꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯀꯣꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯟꯁꯇꯥꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ